ngasi fongkiba tungan tungan ba manipuri si fongsingdagi amasum thokiba thawdo wathoksingdagi maroibe I pausing khongasaraga manipur top channel gi maikedi gi myamna thamjigi ahanbada sana Laibak poksi fongkiba pawma photo kapna ba madi fashion da usara thabagi mohta thamoi singna thabiyu laisemba sana jawba akoi bigi phibam kannana bigi amadi ayinga sagi khalnga na thamna bagi dama thamoi singna usara du mapung fan hingana na thabagi mohta photo kapa yana ba amadi fashion oina thaba si tokpiyu haina Rajya Sabha gi member ningthau laisemba sana jawbana phongdokre Central Forest Division na JFMC Bamdiar kusamnaduna Imphal West District ki Bamdiar Manau Singda leiba ima Singthang Lairembi Sanglen gi akhoibada pangthokiba usara thabagi thoramna saruk yakiba laisema sana jawba MP Rajya Sabha na hai mitai furuptadi utha si uhingan si umang yokhatsi haibesi haifam thokte masigi maramda tongana khanafam thokta brakhale maramdi ipa ipo haktaktagi umang lai latuna umang yokhatuna laklaba furup amani umang da saidang pham lawruga thawai panba kya hingalibani kari maram dagi no khangdaba romda maitai khunai sida u pambi gi belu leraktabagi mami ama u fanglakli ngalinge matamdadi ipai pu singna community forest haiduna umang yokpagi thabak tawnarame adubu ngasidi punama adu amata uba phangkhidre ingkholda usara thabadi lairadana sumangda fawbu thagani khangjilaktri haina su phungdokhi makasa tharak foina biharda Secundabat hingsa thokle BJP lusingbagi mayum thugairamle Anauba military recruitment policy aganipat ki mayokti yaningdaba phongdokpa khoisaunaraba Miyoi kangbu mananga si train kya mai thaduna miyamgi lanthum amanga ta thon kibaga loinana Telangana da Miyoi ma Sire taraga mangana aso apanangle hari yamdrabada agitator lising manga romna Secundabat leiba railway station amada sanglaktuna passenger train amagi course ama mai thana ba honaki Marasida Miyoi nifuro manungda tongduna leramki passenger singi manungda angang sing siyawki passenger nifu adubu railway stop na matam sana kan mangamki A1 course ta tongliba passenger nifuro maduda protester singna sayamadi nung sejinatuna attack tarakhi hari Marasida Bihar gi BJP president Sanjoy Jaswan gi mayum protester singna thugairamle masum Betia town the Labour Maki Mayum the Tugairam Kibasi at a party senior losing singi mayumda attack of Anirak Subani. Nasi Angan Madam Miyoi Kangbu Mana Deputy Minister Renu Debigi Patsim Samparan District Labour Mayum the attack toki. Matamaduda BJP senior losing Biadudi Patanada Satokiduna Leramde. Local gi MP Am Oiriba Jeswal na Hakibada Maana attacker singadu Masakang Mangami. Makoi army da sangba pama Miyoi amata nate makoi na building adu thugaina ba sarong sinduna lakibani amasum nungsing thajinduna diesel haijilaga mai thana ba hotnaramki maduna cylinder bomb amasu thamlamki hairi anoba military gi recruitment policy gi mayokta protesting satharakpasi thangna thangnana namit humni suduna kha thangba maikei da leiba state ta su sandoraki Bihar Uttar Pradesh amasum Haryana da akan irang thoki train sanirom apan bathoki madugi manungda train kuntraga manga cancel toki government na transformative scheme sing haiba recruitment policy amas lanmi navy amasum air force sangnana ba hautoklaklab matungda akan irang thulaki opposition asu makhoigi attack kan khatuna anaba recruitment scheme adubu yaningda ba phongdoki atopa naharol gi thaudang boxi da phongwa pawmana Olympic bronze medalist Loflina maki mapu rebaga khainana ba divorce petition file tokre Olympic bronze medalist Loflina Borgohen maki mapu rebaga khainana bigidamakta Guwahati gi family court ta divorce petition file tokre boxer Loflina na amrupta leiba maki mapu reba nabani Goswami ga matam sangna mari leinaba matungda English singaniga taragani panda Zohart luhongkibani boxer cinema ki mapu rebaga khainana bagi divorce petition file tawbagi maram sapsana khangdri boxer si Tokyo 2020 da women's shelter event ahum subu oina India gi medal phangkhibani Loflina Assam gi oina Olympic ta represent tawba nupi gi ahanba athlete aduga ani subu boxer ni English singani ga kunda Loflina si Assam gi oina Arjun award phangba taruk subu Miyoi ni Handak Tokyo da pangtokiba Olympic Games ta Loflina bronze medal lorakraba matungna Assam government amaku deputy superintendent of police oina appoint tokibani loinana government of India dagi Major Dhyanchan Ratana award phangki mak Assam
Sorok Award fangkiba misa amasuni loinana handaktasu Brihangamda pangthokadaba Commonwealth Games ki select tawkhibani haina pausna makhatana sa phongdorakli atopa pawmana Afghanistan da hijab uftaba nupi oibising saga pangkhak oi Taliban Afghanistan da hijab uftaba nupi oibisingbu Taliban na saga pangkhak oi haina phongdokre Islamic hijab uftaba nupi oibising adu saga pangkhak oi mamang segi August tha da Taliban Afghanistan lengak sasan paikhiba hokibani US na leba asida landa silaga mamangi regime gi group oiramba singadu tanthoki me tha da leba asigi supreme leader amadi Taliban gi sip na phongdokibada Taliban gi sip oriba hibatullah akhunjadana nupi oibi singasi ayambadi yumdagi mapan thoktuna lainabu hukum tokre makhoi singadu masapu muda fina kopsingadabani masida maithong uhanba phawba yade hairi saliba sayol sida Talibana Kandahar city da Liba poster kaya amada nupi oibi kaya amabu broadcast kupip Muslim nupi singna hijab uptaba taragadi sa malakani haina poster singda phongdokli Kandahar city da cafe amadi dukana singba singsu thingjingkhre nupi oibi singna atenba tight amadi transparent oiba firol singbu Fizol sing yariba makai setpidana bu wafam taksili adubu masida capital Kabul da unaduna wari sanakiba matamda hira masida comment piyu haiba yakide masigi matung tarakpada aikoina capital Kabul gi akoi besarukta Muslim nupi oibising mamai mamit khujin bagi thawong sing tawkhidaba saktamadu uthoki masigi matung tarakpada makogi imung manungi miyoi singna telephone wari sanaraba matungna thadokre hairi Kandahar minister gi head oiriba Abdul Rahman Akhunzadagi hukum ama phangre Kandahar minister gi head oiriba Abdul Rahman ge su unaduna wari sanakhrabani Akhunzadana haikibada kanagumba nupi oibising aduna mapan thokpa taragari makhoigi nupa guideline piba ama yawadabani haibu wafam thamli kanagumba nupi oibisingna Taliban gi hukum masi singnaba tholagadi nupi adugi leminari ba government ki thabak tobo nupa singadu mafam tatpagi khudong saba mayonagani hairi Kabul gi sarukta sathok jasin toriba nupi oibising adu burkha upa haibisi tangai phada boigani United Nation gi right chief oiriba Misale na Heartlines Islamic government sipu nupi oibising da migot minaisa thai haina maral sidi hauja Afghanistan oirakliba phiba masi khudong thine oiri Taliban Afghanistan mamang sai gi August tar sarkar paihiba matamda nupi angang singi mathakta ot painai ba tawroi amadi makhoi da komthokpagi khudong saba pigani habu wafam phongdoki hairi Lusilakpoina to papa Garo Hills landslide Miyoi mari Sire angang mari thiba phangdri Meglagi manung sanba Sar Garo Hills district nga se ayuk thokiba landslide ta sahi noriba angang ama yauna puna Miyoi mari sikre West Garo Hills district na ngarang numidang digi sahi noriba angang mari mafung khangdar mangkhre hari nga se yo angan mada Sar Garo Hills ta thokiba landslide na Bagamara town da laiba yum ama amangata thon khibaga loinana imung aduda tumduna Leiramba Miyoi ahum Laibak na Nansinduna sikhibani thaudo aduda laikhidraba Miyoi ahum gi haksang police na recover tawba ngamkhre amasum Laibak na phumjinbadagi sikraba Miyoi sing adudi Yangkim Sangma saini mari Gamsia Sangma saikun amadi Tengkam Sangma saikun traga mathuni South Garo Hills ki Siju village tagi landslide na nupi ama siankhre Laikidraba nupi adugi haksang recover tawba ngamkhre adubu sab sab maming mathade hauji phawbi oina khang ngamdri amaramda West Garo Hills ki manung sanba Sibinang area dagi yamdraba angang mari mangkhre hari ngase yo angan mada angang mari mangkhre haina report tawrakhibani amasum angang mangkhre haina report tawrakraba matung Meghalaya police na thi humbagi thabak sing paikhat pa hokre mangkhrab angang sing adu sai nipanagi na tara phawgi manung da leipa ngaktani haukiba sagol su numita su East Khasi Hills district ki manung sanba light larem na thokiba landslide na maram oiraga sahi noriba angang mari sianki sagol su numiki ayuk angan mada angang sing adu na tumlingai matamda landslide tholoktur angang sing adu laikhom lainang na hingna phumjin khibani State asida nong leptana subana maram oiraga landslide tholokpa yaba mafam singdigi section na lainaba mari lainaba singna su khangalakli Hauzik oinadi myam paus matang sa lusinjarage mas myam puna na waptet ngaminasi and thank you